ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯊꯝꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯤꯡꯇꯝꯕꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯁꯨ ꯑꯇꯣꯞꯄꯕꯨ ꯀꯤꯖꯩ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤ ꯊꯃꯣꯏ ꯁꯣꯟꯒꯟꯕ ꯃꯤꯅꯤ ꯑꯁꯣꯟꯕ ꯊꯃꯣꯏꯗꯨ ꯃꯄꯥꯟꯊꯣꯡꯗ ꯑꯀꯟꯕ ꯁꯥꯗꯨꯅ ꯍꯤꯡꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯒꯤ ꯃꯑꯣꯡꯗꯨ ꯃꯨꯟꯅ ꯈꯪꯂꯛꯂꯕ ꯀꯥꯟꯗꯗꯤ ꯅꯪꯒꯤ ꯏꯟꯇꯔꯦꯁꯁꯨ ꯃꯥꯡꯂꯛꯀꯅꯤ ꯊꯥꯎꯃꯩ ꯁ꯭ꯇꯨꯗꯤꯑꯣꯅ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯇꯦꯂꯤꯖꯦꯟ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯁꯤ ꯃꯔꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕ 10 ꯈꯛ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯊꯝꯅꯕꯒꯤ ꯋꯥꯈꯜꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯛꯇ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯈꯔ ꯑꯃꯗꯤ ꯃꯗꯨ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯃꯔꯤꯗꯨ ꯁꯦꯝꯒꯠꯂꯕ ꯃꯇꯨꯡ ꯇꯠꯍꯟꯗꯅ ꯊꯝꯕ ꯍꯥꯏꯕꯁꯤꯃꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯤꯗꯨ ꯀꯨꯏꯅ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯝꯗꯕꯁꯨ ꯌꯥꯏ ꯑꯋꯥꯕꯁꯤ ꯊꯦꯡꯅꯕ ꯃꯤ ꯀꯌా ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯉꯛꯄ ꯑꯃꯅꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕꯒꯤ ꯆꯥꯡꯅ ꯃꯗꯨ ꯊꯣꯛꯍꯟꯕꯅꯤ ꯅꯪꯅ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯍꯦꯜꯂꯤꯈꯩ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯁꯨ ꯑꯋꯥꯕ ꯍꯦꯟꯕ ꯌꯥꯏ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯊꯕꯛ ꯇꯧꯕꯗ ꯍꯩꯁꯤꯡꯅ ꯇꯧꯕ ꯑꯅꯧꯕ ꯋꯥꯈꯜ ꯄꯨꯊꯣꯛꯑꯒ ꯊꯕꯛ ꯃꯥꯏ ꯄꯥꯛꯀꯟꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯃꯔꯤꯒꯤ ꯑꯣꯏꯅꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯃꯥꯏꯊꯤ ꯀꯔꯤꯒꯤ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯒ ꯂꯩꯔꯒꯁꯨ ꯀꯨꯏꯅ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ 10 ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯦꯡꯅ ꯍꯥꯏꯖꯔꯛꯀꯦ ꯅꯪꯁꯨ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤ ꯂꯩꯔꯒꯗꯤ ꯅꯪꯁꯤ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯁꯨ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯛꯎ ꯑꯍꯥꯟꯕ ꯄꯣꯏꯟꯠꯇ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯍꯦꯟꯖꯟꯅ ꯋꯥꯈꯜ ꯈꯟꯒꯜꯂꯤ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯨꯞꯊꯅ ꯅꯩꯅꯒꯜꯂꯤ ꯅꯪꯅ ꯃꯔꯤꯗꯨ ꯊꯝꯗ꯭ꯔꯤꯉꯩꯗ ꯃꯤꯗꯨꯒꯤ ꯑꯐꯕ ꯐꯠꯇꯕ ꯑꯃꯗꯤ ꯇꯧꯕ ꯉꯝꯕ ꯃꯒꯨꯟ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯀꯅꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯃꯥꯒ ꯃꯔꯤꯁꯤ ꯊꯝꯃꯒꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯣꯛꯂꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯔꯤꯗꯨ ꯇꯠꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯜꯂꯤꯕ ꯃꯤꯁꯤ ꯑꯩꯉꯣꯟꯗ ꯆꯥꯟꯅꯗꯕ ꯑꯔꯥꯟꯕ ꯃꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯃꯌꯥꯝꯁꯤꯗ ꯍꯦꯟꯅ ꯅꯩꯅꯒꯜꯂꯤ ꯑꯗꯨꯒ ꯃꯔꯤꯁꯤ ꯊꯝꯗ꯭ꯔꯒꯗꯤ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅ ꯑꯅꯝꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯔꯤꯁꯤ ꯊꯝꯃꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯏ ꯈꯟꯕꯅ ꯃꯔꯤꯗꯨ ꯊꯝꯅꯤꯡꯗꯦ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯇ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯃꯅꯤꯡꯇꯝꯕ ꯄꯥꯝꯃꯤ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯅꯥꯏꯇꯣꯝ ꯂꯩꯔꯒ ꯅꯨꯡꯉꯥꯏꯖꯩ ꯅꯪꯅ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯍꯦꯜꯂꯤꯒꯩ ꯍꯦꯟꯅ ꯅꯥꯏꯇꯣꯝ ꯂꯩꯅꯤꯡꯉꯤ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯂꯩꯖꯕ ꯂꯟ ꯂꯩꯖꯔꯤba ꯊꯥꯛꯇꯨꯗ ꯅꯨꯡꯉꯥꯏꯖꯩ ꯅꯪꯒꯤ ꯅꯤꯡꯇꯝꯕꯗꯨ ꯑꯌꯦꯠꯄ ꯄꯤꯔꯛꯇꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩ ꯊꯥꯖꯕ ꯈꯔꯁꯨ ꯂꯩ ꯃꯗꯨꯗꯤ ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯊꯝꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯤꯡꯇꯝꯕꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯅꯥꯏꯇꯣꯝ ꯂꯩꯅꯕ ꯈꯜꯂꯤ ꯄꯨꯟꯁꯤꯗ ꯑꯐꯥ-ꯑꯄꯨꯟ ꯂꯩꯕ ꯄꯥꯝꯗꯦ ꯀꯅꯥꯒꯨꯝꯕꯅ ꯅꯪꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯆꯔꯪ ꯃꯅꯨꯡꯗ ꯐꯥꯖꯟꯕꯒꯨꯝ ꯈꯟꯒꯅꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯍꯟꯕ ꯊꯕꯛꯇꯨ ꯊꯤꯡꯂꯛꯄ ꯄꯥꯝꯗꯦ ꯅꯪꯕꯨ ꯐꯥꯖꯟꯂꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯅꯤꯡꯇꯝꯕꯗꯨ ꯐꯪꯅꯕ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯗꯨꯒ ꯅꯪꯒꯤ ꯃꯒꯨꯟ ꯈꯪꯅ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯂꯥꯛꯁꯟꯅꯕ ꯍꯣꯠꯅꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯤꯡꯇꯝꯕꯕꯨꯁꯨ ꯃꯥꯡꯍꯟꯅꯕ ꯈꯛ ꯍꯣꯠꯅꯔꯣꯏ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠꯇ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥꯈꯜꯗꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡꯅ ꯍꯦꯟꯅ ꯊꯥꯖꯩ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯅꯩꯅꯒꯟꯕ ꯋꯥꯈꯜꯗꯨꯅ ꯑꯆꯨꯝꯕ ꯑꯋꯣꯏꯕ ꯐꯤꯔꯦꯞꯇꯨ ꯂꯧꯅꯕ ꯍꯣꯠꯅꯩ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯂꯧꯕ ꯐꯤꯔꯦꯞꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯈꯤꯕ ꯌꯥꯏ ꯈꯟꯕꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯀꯔꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯊꯃꯣꯏꯗ ꯐꯥꯎꯔꯕꯁꯨ ꯐꯤꯔꯦꯞꯇꯤ ꯀꯣꯛꯇꯒꯤ ꯂꯧꯏ ꯍꯤꯔꯝ ꯈꯔꯗꯗꯤ ꯋꯥꯈꯜ ꯈꯨꯈꯜꯁꯤ ꯀꯥꯟꯅꯔꯕꯁꯨ ꯈꯔꯗꯗꯤ ꯊꯃꯣꯏꯒꯤ ꯋꯥꯁꯨ ꯇꯥꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯨꯑꯣꯏꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯇ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯈꯜꯂꯤ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯗꯤ ꯃꯪꯂꯥꯟ ꯁꯥꯒꯠꯀꯟꯕ ꯃꯤꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯐꯪꯅꯤꯡꯕ ꯄꯥꯟꯗꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯔꯗ ꯇꯧꯒꯗꯕ ꯊꯕꯛ ꯈꯔꯁꯨ ꯊꯝꯃꯤ ꯃꯔꯝꯗꯤ ꯄꯥꯟꯗꯝꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯟꯒꯅꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯊꯕꯛꯇꯨꯅꯁꯨ ꯅꯪꯒꯤ ꯍꯩꯁꯤꯡꯕ ꯀꯣꯛꯇꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯇꯩ ꯊꯕꯛꯁꯤꯡꯗꯤ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕ ꯍꯣꯠꯅꯅꯤꯡꯉꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯕ ꯐꯥꯎ ꯅꯪꯒꯤ ꯄꯥꯟꯗꯝꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤ ꯑꯃꯔꯣꯝꯗ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯃꯥꯕꯨ ꯊꯑꯣꯏꯕꯤꯗꯦ ꯋꯥꯀꯠꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯉꯥꯁꯨꯕ ꯄꯣꯏꯟꯠꯇ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯇ ꯍꯣꯠꯅꯩ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨ ꯃꯤꯇꯣꯞꯁꯤꯡꯗ ꯍꯥꯏꯒꯟꯗꯦ ꯊꯃꯣꯏ ꯁꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯩ ꯅꯪꯒꯤ ꯄꯥꯟꯗꯝ ꯐꯪꯕꯗ ꯑꯌꯦꯠꯄ ꯄꯤꯗꯅꯕ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ ꯅꯪꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯅꯤꯡꯕꯗꯨ ꯍꯥꯏꯗꯣꯛꯄꯗ ꯊꯃꯣꯏ ꯁꯣꯛꯈꯤꯕꯗꯨ ꯑꯅꯝꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯅ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗꯦ ꯃꯔꯝꯁꯤꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜ ꯐꯥꯎꯔꯒꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟꯠꯇ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯒꯤ ꯃꯑꯣꯡꯗꯨꯅ ꯃꯤꯕꯨ ꯀꯤꯍꯜꯂꯤ ꯃꯤ ꯑꯌꯥꯝꯕꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨ ꯌꯥꯅꯕ ꯍꯥꯏꯕ ꯀꯤꯖꯩ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯕꯤꯗꯕꯁꯨ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅꯤꯡꯗꯦ ꯈꯔ ꯑꯃꯅ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯊꯥꯛ ꯋꯥꯡꯉꯤ ꯋꯥꯈꯜ ꯋꯥꯡꯉꯤ ꯃꯈꯣꯏꯒ ꯋꯥꯈꯜ ꯆꯥꯟꯅꯗꯦ ꯈꯜꯂꯤ ꯇꯁꯦꯡꯅꯃꯛꯇꯤ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯃꯤꯁꯤꯡꯁꯨ ꯑꯇꯣꯞꯄꯕꯨ ꯀꯤꯖꯩ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤ ꯊꯃꯣꯏ ꯁꯣꯟꯒꯟꯕ ꯃꯤꯅꯤ ꯑꯁꯣꯟꯕ ꯊꯃꯣꯏꯗꯨ ꯃꯄꯥꯟꯊꯣꯡꯗ ꯑꯀꯟꯕ ꯁꯥꯗꯨꯅ ꯍꯤꯡꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯕ
ꯃꯈꯣꯏꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯈꯥꯡꯕ ꯀꯟꯕ ꯃꯤ ꯈꯛꯇꯕꯨꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯄꯣꯏꯟꯠꯇ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯜꯂꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯅ ꯈꯪꯗꯕ ꯋꯥ ꯀꯌꯥ ꯉꯥꯡꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯅꯪꯒꯤ ꯑꯅꯤꯡꯕꯗꯨ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯟꯕꯒꯤ ꯀꯥꯟꯅꯕ ꯂꯩ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯅꯨꯡꯁꯤ ꯃꯔꯤ ꯑꯃꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯐꯨꯝꯗꯨꯅ ꯂꯩꯔꯒꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯒꯗꯕ ꯃꯇꯥꯡ ꯌꯥꯎꯏ꯫ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯊꯣꯛꯑꯣꯏꯗꯕ ꯃꯔꯩ ꯆꯀ꯭ꯔꯤ ꯀꯌꯥ ꯑꯃꯗꯒꯤ ꯀꯟꯒꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯄꯣꯏꯟꯠꯇ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯃꯤꯁꯤꯡꯁꯤ ꯃꯥꯏꯊꯤꯕ ꯄꯥꯝꯗꯦ꯫ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯃꯤꯁꯤꯡꯁꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯉꯝꯕ ꯄꯥꯝꯃꯤ꯫ ꯃꯔꯩ ꯌꯦꯠꯅꯕ ꯐꯥꯎꯗ ꯃꯈꯣꯏꯅ ꯉꯝꯅꯤꯡꯏ, ꯑꯗꯨꯕꯨ ꯃꯔꯩ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯗꯨꯒ ꯃꯔꯩ ꯇꯧꯅꯕ ꯀꯥꯟꯗ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯣꯏ, ꯅꯪꯒꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨ ꯇꯥꯛꯅꯕ ꯃꯔꯝ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯗꯤꯕꯦꯠ ꯑꯃ ꯅꯠꯇꯦ, ꯑꯗꯨꯒ ꯋꯤꯅꯔꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅꯕ, ꯅꯨꯡꯁꯤ ꯃꯔꯤ ꯀꯥꯏꯗꯅꯕ ꯃꯔꯩ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯁꯨ ꯊꯥꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯅꯪꯅ ꯆꯨꯝꯃꯒꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯥꯄꯟꯁꯨꯕ ꯄꯣꯏꯟꯠꯇ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯉꯝꯃꯛꯇꯦ꯫ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯅꯠꯇꯦ꯫ ꯅꯪꯒ ꯋꯥꯈꯜ ꯆꯥꯟꯅꯒꯗꯕ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯕ ꯊꯥꯛꯇ ꯃꯔꯤ ꯊꯝꯕ ꯆꯪꯏ꯫ ꯀꯣꯛ ꯆꯥꯟꯅꯗꯕꯅ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯁꯥꯖꯠꯇꯨ ꯄꯥꯝꯅꯗ꯭ꯔꯕ, ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯀꯣꯛ ꯆꯥꯟꯅꯗ꯭ꯔꯕ, ꯃꯔꯤꯗꯨ ꯋꯥꯅ ꯊꯣꯛꯀꯅꯤ, ꯀꯨꯏꯅ ꯆꯠꯀꯜꯂꯣꯏ꯫ ꯇꯔꯥꯁꯨꯕ ꯄꯣꯏꯟꯠꯇ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯃꯤꯁꯤꯡꯗꯤ ꯄꯥꯔꯠꯅꯔꯗꯨꯗ ꯏꯟꯇꯔꯦꯁꯠ ꯃꯥꯡꯂꯛꯄ ꯌꯥꯏ꯫ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯁꯤꯡꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯀꯅꯤ꯫ ꯇꯝꯕ ꯄꯥꯝꯖꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯕ ꯀꯥꯟꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄꯗꯨꯁꯨ ꯂꯦꯞꯈꯤꯅꯤ꯫ ꯄꯨꯔꯥ ꯈꯪꯂꯕ ꯀꯥꯟꯗꯗꯤ ꯍꯤꯔꯝꯗꯨꯗ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯔꯛꯂꯣꯏ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯅꯤ꯫ ꯃꯁꯤꯅ ꯅꯪꯒꯤ ꯃꯔꯤꯗꯨ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯕ ꯀꯥꯟꯗ ꯑꯇꯩ ꯋꯥꯈꯜ ꯆꯪꯗꯦ꯫ ꯅꯨꯡꯁꯤꯕꯗꯨ ꯈꯪꯅꯤꯡꯕꯅ ꯃꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯒꯤ ꯃꯑꯣꯡꯗꯨ ꯃꯨꯟꯅ ꯈꯪꯂꯛꯂꯕ ꯀꯥꯟꯗꯗꯤ ꯅꯪꯒꯤ ꯏꯟꯇꯔꯦꯁꯠꯁꯨ ꯃꯥꯡꯂꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯗꯕ ꯈꯪꯗ꯭ꯔꯤꯕ ꯍꯤꯔꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯅꯤꯡꯒꯅꯤ꯫ ꯃꯔꯝꯁꯤꯡꯁꯤꯃꯛꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯨ ꯆꯦꯠꯂꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯁꯦꯡꯕꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯅꯨꯡꯁꯤꯅꯕ ꯊꯤꯕ ꯋꯥꯏ, ꯑꯗꯨꯕꯨ ꯊꯤꯖꯤꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯍꯦꯜꯂꯤꯉꯩ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯊꯤꯕꯁꯨ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯀꯔꯤ ꯈꯜꯂꯤ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯁꯨꯝꯅ ꯋꯥꯕꯔꯥ? ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯀꯃꯦꯟꯠꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ꯫